Kuki Jo Singh Delhi da Khongjang Changsin Prime Minister da separate administration demand tawkre Meitei na khulingba popular government semba yaroi KSO Delhi da leiriba Kuki Jo Singh na ngasi Delhi gi Jantar Mantar da separate administration demand tawduna Khongjang Changsin khibaga loinana Prime Minister da memorandum pisinkhre Popular government is forced Justice separate administration is true justice haiba team the Kuki student organization KSO Delhi and NCR na sinduna ngasi nungthil pung 2 dagi nungthil pung mga fawa Delhi gi Jantar Mantar da Manipur da Kuki Jo miyam gi oiba separate administration demand tawbaga loinana Manipur da Meitei na dominate tawba popular government semba gi mayok ta Khongjang Changsinkhre ngasi Khongjang adu da Delhi da mahai tamduna leiriba amadi atai thabak tawduna leiriba Kuki Jo gi nupi nupa kaya na sarugya ki Khongjang asi da sarugya ki basingna Manipur da popular government ama sembana achumba while fangbangam loi achumba while di Kuki Jo gi oiba separate administration ama leiba khaktana oigani haiba kholau amadi placard sing season na ki tungda demand nipan yawa memorandum amasu Prime Minister da pisin ki Prime Minister da pisin ki ba memorandum adu da taliba demand sing di May 2023 dagi Kuki Jo miyang mi mathakta miwat minai chathari ba kaya asigi makhat da thigat pagal loinana rule of law lei haiba miyam da thaza hannaba akhanaba quasi judicial natraga quasi judicial mechanism ama establish tawgadabani Kuki Jo gi oiba separate administration ama masagi legislature leijaba union territory amagi mawong pi gadabani Manipur da chapchaba political solution ama laktriba fawba leiriba PR lenga ase adumak lehen gadabani masina tana majoritarian structure amagi makhada lengak lehenba yaroi Kuki Jo gi lanjena riba IDP singda matik chaba compensation pi baga loinana relief camp ta leiriba nupi amasung mayoroi singi akhanaba thawrang lokhat kadabani loinana Kuki Jo amasung Meitei na Khundariba mafam singi marakta leiriba buffer zone sing ningthina maintain tawgadabani haiba demand sing asini KSO Delhi and NCR gi president Pauzakuf Guitena kuyekpi duna Prime Minister da pisin khiba memorandum aduda Manipur gi crisis asi regional natraga ethnic issue nate masidi Republic da moral amasung constitutional oina singnabani haiba wafam supali loinana chahiani helaklaba mata masi fawba Manipur da khundariba Kuki Jo miyam gi mathakta atamnana mihan mi puncha thabaga loinana yum kai church kaya mai thabagi thawongna aki tujungba poktuna ngasi fawba masagi mayum thadok lanjena duna miyoi lising kaya hingli Majority oriba Meitei na khulingba Manipur lenga ki makhada Kuki Jo miyam na makhata na leiba amadi Meitei ga punna hingmina ba haibasi oithokloi maram asina Kuki Jo miyam gi oiba masagi legislature leijaba separate administration union territory ama leiba haibasi na matam chupagi oiba furuf kangnup ki marakta nungsi chanana leimina ba oithokani amadi Kuki Jo miyam na tangdu leitana hingba ngamgani haina su Prime Minister gi pukning chingchili More da yum tara romai na chakre Technopol district ki More police station na konba More 1 number 5 muslim basti mai lekai da ngasi ayuk pung tara mathoirom tabada yum tara romai na tumna chakre hari pausin hai ngasi ayuk pung tara mathoirom tabada Indo Myanmar border pillar number 79 ga nakna leiriba Indo Myanmar gate number 2 gi manakta leiba muslim lekai da thokiba mai chakpagi thogdo adu da hojik fawbagi oina aso pan yaubagi paw amadi lanthum kayam mai na chakre haiba chapchana report khangmangamdri mai chakpagi paw hik phangbaga Manipur Fire Service ki More substation police commando amadi Assam Rifles ki personal sing laktuna lekai miyam ga loinana mai adu muthanaba akanba thabak chathaki masigi mathakta yumthangnariba Myanmar gi thamu town manungda leiba Myanmar Fire Service ki team amasu border land se laktuna mai muthatpagi thabak aduda sarugya ki mai adu hojik fawbagi oina karidagi haurakpano haiba chapchana khangdrabasu short circuit tagi haurakpa oirambi yai haina chingnari thogdo asida yumgi polum amadi yonaba thamba pochai kaya su maina chakpada yaukre hairi adu hojik fawbagi oina mai chakpagi thogdo asida lupa kaya gi lanthum amanga ta thokrabage haiba khangdri thogdo asigi matangda More police na su case ama lokhatkre hairi IDP singna ngasi awaba mayoknariba silebaki damakni tungi mirolna sona hogani XCM Biren Hana pai khalamba thabak sing president rule manung asida makha chathadana chap leptuna leibagum tawri ngasi relief camp sing da leiduna awaba kaya mayoknariba internally displaced person sing IDP sing asi masagi lanai gi oiba thabak ki yum thadoktuna leiba natte Manipur imagi damakni leiba kini ngasi awaba mayoknariba IDP sing tungi mirol na sona duna leihoragani haina hana gi chief minister nongthumam biren na phongdokre uripok apunba luf amasung uripok apunba nupi luf na senduna Imphal West ki Langol ningthau laibung da ngasi pangthokhiba lamboi khongnangkhong amasung Langol leima khulen da hangba relief camp ta leiriba IDP ningol singbu punna chakau bagi thoram da hanagi chief minister nongthumam biren na mathaki wafam asi phongdola duna mahang hai ipa ipugi kathokpana ngasi gi Manipur asi leiribani ngasi tumpham safam khangdana leiriba IDP sing asi shu
Leibakidamagni kaidaunungda pukning sonthabiganu Manipurda mahakna luchingba leingak leiringai matamda IDP sing masa masagi mayumda hanjilhannaba thorang kaya lokhatlami Sogunugi Sairauda IDP singi yum kaya saba horamle masagi mayummaktada changbadi luriba mafam singda leiba IDP singi oina matam kharagi leihannaba haiduna kumbidasu yum kaya saba horamle adubu President ruling asigi manungda hana paikhalama thabak sing asi makha chathadana chap leptuna leibagum tawri adubu popular government leiba leitaba thidana aikhoi miyamna Relief camp ta lari Baichel announcing gidamang matam chupada sogatpham thoi mahak masa chief minister oiba oidabaga mari leinadi mahaki Meitei dagi IDP singi angama mateng pangduna lakli makha tana sum angama mateng pangani haiba wafam thamki Uripo apunba lof amadi uripo apunba nupi lof na IDP sing marakta ana age gawrakpa amadi mahai masing tambagi yauna angamba thabak kaya ama lokhatuna lakli haina singtharaduna IDP marakta ruba ana layengi darkar oirakpa mahai masing tambagi matangda oiro uripo apunba lof amadi uripo apunba nupi lof ka pau phongna biu mahaki Meitei dagi angamba mateng pangjage haina su hanagi chief minister nongthumam birena phongdokhi loinana ipa langol ningthau amadi ima langol leimanasu IDP singbu matam pumbada thaujal pibinaba Oisanu haina su phongdokhi atay athapa mafam singdagi maru oina mori amadi Churachandpurdagi amadi Sagolmang Meitei dagi lanjinariba IDP sing yauna punna ningol chakaubagi thoram amasu hayeng mahak masana club singa khusam naraga sinduna ningol chakaubagi thoram pangthokani masida IDP lising amaga chatruk rom saruk yagani haina su nongthumam birena makha tana phongdokhi thoram aduda saruk yakiba uripo apunba lufki president ST Kendrajit na lamda masida thokliba irang asi third party amana loishingani haibagi wafam thadoksi hauze relief camp singda leriba miyoi singbu mayum da halannaba mari leinaba singna thuba matamda thabak paikhatpiu loinana uripo apunba luf amasung uripo apunba nupi luf na matam chupada relief camp ta leriba miyoi singi angama mateng pangani haina phongdokhi Architect and Engineers meet pangthokre ngasi chingmairongda leiba classic grande da Architect and Engineers Meet 2025 pangthokre Imphal East ki Pauravi da leiba Imoinu Construction Private Limited na mapungoiba thodang lauraga Prominence UPVC Window Systems Timex Bongal Khusamnaduna pangthokhibani thoram aduga mari leinana Imoinu Construction Private Limited ki Managing Director Roman Kaithel lakpam na hai mapalamgi achoba company oriba Prominence UPVC amadi Timex Bonga punduna thongnau ceiling SPL seat ACP sheet lower soffit na chingba kaya ahongba mamalda puthoknaba honari madugi mathakta atopa company kaya ga su khusamnaduna miyamda construction asigi kanabasing fanganabagi thabak paikhalagani haiki